Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Pradhan Mantri Narendra Modi na ngasi Rajasthan gi Ajmer degi leibak sinba thungbada chathagadaba Human Papilloma Virus Vaccination Program hogdoklagani Manipur gi oina Mukhyamantri Yumnam Khemchana Jennings Hospital da hogdokani BJP Manipur gi incharge Ajit Gopacharya nangarang Mukhyamantri Yumnam Khemchan amadi Cabinet Mantri Govindas Konthokjom unakre amasung Pradhan Mantri Narendra Modi na ngasi Rajasthan amadi Gujarat chatuna tongan project sing hogdokani Pradhan Mantri Narendra Modi na ngasi Rajasthan gi Ajmer degi leibak sinba thungbada chathagadaba Human Papilloma Virus HPV Vaccination Program hogdoklagani Kendra Sarkar gi manglan ama oiriba swachhata nari hena chawkhadanaba amadi nupi singi haksel gi phibam phagananabagi pandam adu yenglaga leibak sinba thungbada program asi hogdokadabani program asina raija amasung Union Territory singda leiba chahi 13 surba nupi macha koti ama lakh 15 hida kapthoknaba pandam thamli Hidak asi sarkar gi ana layengi khudongchaba phangba mafamsingda phanghangani hari Hidak sing asi Ayushman Arogya Mandir Community Health Center sing Sub District amasung District Hospital sing sarkar gi Medical College amadi Hospital singda phangani Cervical cancer asi Bharatan nupi singda khwaidagi naganba ani suba laina oiri chahi amada anoba case lakh ama lising kun thengnabaga loinana chahi amada laina asna mioi lising nipu hena sihalli HPV vaccination program hogdokpaga loinana routine immunization program da hapchinba malimgi lebak chama humpugi manungda Bharat chu yauragani Leibak sinba thungbada Pradhan Mantri na cervical cancer gi mayokta chathagadaba HPV vaccination campaign hogdokpagi thauram Manipur su paksan na pangthokani mapungaba thauram National Health Mission Manipur amasung Raija gi Hakchel Bibhag na sinduna Imphal East ki Porom Pataleba Jennings Hospital gi auditorium da pangthokani thauram adu da Mukhyamantri Yumnam Khemchan Singh charuk yagani thauram gi charuk ama oina Mukhyamantri na ambulance sing lamthagani BJP Manipur gi incharge amasung Rajya Sabha gi MP Ajit Gopacharya nangarang Mukhyamantri Yumnam Khemchan amadi Cabinet Mantri Govindas Konthokjamga unakre Mukhyamantri gi Secretary tangarang athengbada unakiba aduda Rajya sida dolgi mapangal hena kanghan amagi matangda wafam sing khanaki hari lamdamasda tungkoina santi leinaba amato oina nungsi chanana leiminanaba amadi tangdu leitaba leihanduna chakot maikeromda changsinaba wafam kya khanaki hari Amaromda Sri Govindas ko unaba aduda dolgi mapangang kanghanambaga loinana miyamgi yaipa thaurangi thabak paikhatnabagi matangda wafam sing khanaki Raijas da haukiba matam khara sida pamdaba thokdok thokpagi paw leite hari adumoinamak Raijasigi mafam kyada santi amasung tangdu leitaba puraknabagi damak thi humbagi thabak leptana chathari Manipur Police ki pawn hai Pasoi Police Station ki manung chanba sangai thel maka lekai degi magazine yaugdaba semdok laba 303 rifle ama local made single barrel nongmai ani magazine yauba pistol mari bomb ahum amadi atei polom kya marum phangki numit asimakta security force na Imphal West dilage lamdeng kunau singjamai police station na konba thongju part 2 makha lekai Thoubal jila gi manung chanba hairok part 2 bazar laiko leraktegi pripak pro gi hakchinba mioi ahum phaki Manipur Police na Churachampur jila gi Kanan Vengdegi nupi ama phagaki mangondegi sapon cap manga da hablamba heroin powder WY tablet kilogram manga makhairom sagani panba gari ama phare hari Security Force nangarang Imphal Airport ta mioi anidegi heroin kilogram mari khare hena phagale Madhya Pradesh degi mioi ani asina heroin sing adu puraga aeroplane tongna bo hona bada phagi bini hari pharba mioi sing amadi polam sing NCB Imphal unit sinakre hari Churachampur jila gi Samulalan subdivision gi lam ekar tara romda tharamba popi pambi sing district magistrate ki mamangda security force na ngarang yantatuna mangan khre haukiba sagolse numita security force na Imphal police station gi manung chanba khumal lampak tegi pripak pro gi mioi ama phaki numit asimakta Churachampur jila gi Thingjang khulgi umangdegi magazine yawa AK47 rifle ama single barrel nongmai ahum ball action single barrel ama ball action sniper rifle ama SLR magazine ani phangle hairi Anoba criminal law sing amasung crime science preservation haibisda miam punna khangminabagi thorom ama Thoubal police na sindura ngarang pangthokre Thoubal gi Babu Bazar leiba club tarani pangi apunba loop mitai community joint coordinating committee office da pangthokhiba thorom aduda Thoubal police ki makok thongba official sing councillor sing FSL gi expert sing yauna club ki mu sing saruk yaki tabiriba pawasi Akasbani Imphal digini
प्रधानमंत्री नरेंद्र मोदी ने ngasi Rajasthan की Ajmer da satuna lupa koti lising tara taruk chatruk marfu gi tongan tongan ba chakot thorangi project kharagina sangagani kharagina urep yung tamgani chakot thorangi project sing adugi manungda urban development water supply lambi thong itei lokhong energy amasung udyog sing yauri प्रधानमंत्री ने संगागदबा नेशनल हाईवे प्रोजेक्ट सिंगी मनुंगदा बंदीकुई जयपुर समनगदबा लेन मरी लेबा ग्रीनफील्ड एक्सप्रेसवे अमृतसर जामनगर इकोनॉमिक कॉरिडोर की 3 सुबा सेक्शन की लेन तरुक लेबा एसएस कंट्रोल ग्रीन हाईवे अमसुंग दिल्ली बडोदरा एसएस कंट्रोल ग्रीनफील्ड एक्सप्रेसवे की 3 सुबा सेक्शन की लेन निपान लेबा केरियस वे याउरी श्री मोदी ने जोधपुर शहर लेन मरी लेबा एलिवेटेड रोड अमसुंग बरान जिला दा मलावा मोरी मनग्रोव बरन स्टेट हाईवे उरेप युंग तंगनी नौना थबक चंगलगदबा मियोय लिसिंग कुनमाथोय सनिपान दसु अपॉइंटमेंट लेटर सिंग खुसिनगनी श्री मोदी ना थौरमदुदा वांगांगनी मधुगी तुंगदा श्री मोदी गुजरात चकनी महांग ngasi नुमिदांग वायरम सनालदा लेबा माइक्रोन सेमीकंडक्टर इंडिया प्राइवेट लिमिटेड ता सेमीकंडक्टर असेंबली टेस्ट एंड पैकेजिंग ATMP फैसिलिटी संगागनी मसिना भारत की सेमीकंडक्टर सेम साबगी लमदा अनौब पंदुप अमा हांगदोप ngamlagani तुंगदा मफम अदुदा पांगथोपा मियामगी मीटिंग अमदसु श्री मोदी ना वांगांगनी Manipur High Court लिंखकी बगी 13 सुबह कुमोन थौरम की सरुक अमा ओइना लेक्चर सीरीज ऑन क्रिमिनल लॉज हाइबा थौरम अमा ngasi हाई कोर्ट की ऑडिटोरियम दा पांगथोक लगनी थौरम असी मणिपुर हाई कोर्ट अमसुंग मणिपुर जुडिशियल एकेडमी अनिना पुन्ना सिनबनी थौरम असी की टेक्निकल सेशन दा रिसोर्स पर्सन सिंगना भारत की अनोबा क्रिमिनल लॉ सिंगी मतंग दा वांगांगनी Women in Science Catalyzing Bixit Bharat haiba hiramda Science Teacher Forum Manipur amasung Eastern Ideal High School na sinduna National Science Day gi nipu suba kumon thorong asi Eastern Ideal High School da pangtok gani thorom adu da tongan tongan ba lamsing da resource person sing na wangang gani Nambul turel gi ising da plastic na apan ba piba amadi miyam na mayok na riba ising gi awaba thenanaba mahok sadagi chanaraba ising yok tuna thambagi matang da lamdam asigi paumi singa khanana ni bagi thoroma mangasi pangtok agani Directorate of Environment and Climate Science na sinduna Imphal gi Dhanam Manjuri University da pangtok kodaba thorom aduda University asigi Vice Chancellor Professor W Chan Babu Singh amadi Directorate of Environment and Climate Science ki Director Dr T Brajakumar Singh saruk yagani ngasi phongba pauksi sing baroi pauksing gi dama hauji Okram Umadini leire Umadini Thagachari Rajesh ngasi phongba pause singda maru oina phongna riba pau khara panba tarabadi anauba sarkar semkhibaga loinana rajya sida santi tangdu leitaba amasung chawkhatpa puraknaba thaurang kaya paikhatlakpaga mari leinaba pausing Union Minister of State Bupati Raju Srinivas Barmana Rajya Sida Paikhatliba Chawkhat Thaurangi Project Sing Yengsinkhibagi Pau amasung Manipur gi Irangi matangda thizilliba committee gi expenses pithoktabada Supreme Court ke mityeng gi matangda phongba pau singna oiri Sangai Express Manipuri da Manipur gi Irangi matangda thizinba relief ki thabak sing yengsinba charge sheet ki copy Victim Singi Imung Singda Yohallu Haiba Supreme Court ki wafam amasung Judge Singi panel gi pidana lairamba honorarium gi senpham pi khinaba Supreme Court na khanghan khre haiba pauna ahanba headline tawri Hanagi Supreme Court ki Judge oiramba Balbir Singh Chauhan na Manipur gi Irang gi thigatliba panel gi chairperson oiragani haiba pauna Sangai Express English ki ahanba headline tawri Pokna famda ruling MLA Singh Chawkhat Thaurang da mai onsinnaba khanghan lakhre hairi haibasina ahanba pa oiri Kendra gi Rajya Mantri Bupati Raju Srinivas na none da paikhatliba project sing yengsinkhre haina People's Chronicle amasung Manipur Mail da ahanba pau oina phongli Tamenglong gi pauche Ganfew Mail amasung Tamenglong Times da su pau asi maruiba pau oiri Sanalaiba ki ahanba pau asi Chatrik Khulda Tangkhul Nupi Singna AR Singh Thattuna Chatlan Khidre Haibasina Oiri Naharol gi Thaudangi Anishuba headline da War on Drugs Imphal International Airport tagi non-Manipuri ani heroin powder kg mariga konana fare haina phongli pau asi huyanlan pau da su maruiba pau oina Anishuba headline tauri Senapati da phongba pauche Hills Hornville Express da Mukhyamantri Yumnam Khemchan na sabapati oiduna mifam pangthokre budget session matungda cabinet chawthoklaba yai haibasina maruiba pau oiri Rajesh Thagachari Umadini aroibada maroiba pau Pradhanmantri Narendra Modi da ngasi Rajasthan gi Ajmer gi laibak sinba tungbada chathagadaba Human Papilloma Virus Vaccination Program hogdok lagani Manipur gi na Mukhyamantri Yumnam Khemchana Jennings Hospital da hogdok kani BJP Manipur gi in charge amasung Rajya Sabha gi MP Ajit Gopacharya nangrang Mukhyamantri Yumnam Khemchan amadi Cabinet Mantri Govindas ko thokjanga unakre amasung Pradhanmantri Narendra Modi na ngasi Rajasthan amadi Gujarat chatuna tongan tongan ba project sing hogdok kani Paulo Jare